MP 𝗛𝗡𝗡𝗡𝗡 Parliament Session da Manipuri Chaiting Fanglaba Nupi Angang Singi Damak Center da Thangat Kiba Wahangi Paukum Oina Yang Slif Camp da 𝗪𝗓𝗡𝗡 Hena 𝗪𝗓𝗡 Manipur da Sahi Ama Hena Thokliba Irang Asina Marang Oraga Mayum Makai Thadokuna Mafam Kayagi Tongan ba Relief Camp Singda Saidangduna Ladiba Internally Displaced Persons Singi Damak Central Government na 𝗪𝗓𝗡𝗡 gi Sanfam Special Package Oina 𝗪𝗓𝗡 Haina Union Minister of Women and Child Development Annapurna Devi na Lok Sabha Mifam da Phongdokre Inner Manipur Parliamentary Constituency gi MP 𝗛𝗡𝗡𝗡𝗡 na Manipur da thokliba irang asida saiting fanglaba nupi amadi angang singi damak Central Government na kari karamba thorang torabage haina hangkiba wahang adugi paukhum oina Union Minister of Women and Child Development na hai tha taruk tagi chahi taruk fawda leiba angang lising taruk chama hongfu mari mapung faraba nupi Lising ani chatra kuntrani pan miron binupi lising ani sumna kuntrani toy angang stelibi mama chatret yangkai humdoi bu tongan ba Anganwadi Center singda lit tawduna khudong chaba kaya fanghali amadi Prime Minister ngapigani PM Bandara Yojana gi makhada miron bi amasung angang nupi macha pokpi mama sing Financial Assistance na chingba kanaba kaya fangankre Union Minister na makha taraduna hai Internally Displaced Persons singbu yengsin na bagidamak Mission Santi amadi Mission Vatsalya implement tawduna makhal makha kaya gi mating kaya so paikhali Mission Santi gi makha da Relief Camp ta saidang duna leiriba IDP singi damak medical camp pangtokduna psychological counseling workshop na chingba kaya so lengakna paikhalagani haina makhatari taki Lorina Santi Sadan Yojana gi makhada miron bi amadi angang selibi mama singi damak Central amadi State Government na kusamna duna chang naina health checkup amadi mathau taba diet amasung delivery gi damak hospital kaya su sem saduna thamli relief camp ta leiba nupi macha singda senthok lambi oizaba yaba skill training na chingba supi duna lakli haina mahakna house ta thamki